ꯃꯌꯥꯝ ꯉꯥꯁꯤꯗ ꯂꯩꯖꯔꯦ ꯍꯧꯖꯤꯛ ꯊꯣꯡꯕ ꯍꯧꯖꯔꯛꯑꯒꯦ ꯍꯥꯟꯅ ꯊꯨꯝ ꯈꯔ ꯇꯣꯠꯂꯅꯤ ꯈꯥꯡ ꯁꯥꯔꯕ ꯃꯇꯨꯡꯗ ꯊꯥꯎ ꯍꯩꯕꯤꯔꯅꯤ ꯉꯥ ꯇꯥꯎꯕ ꯍꯧꯔꯛꯑꯒꯦ ꯉꯥꯁꯦ ꯇꯥꯎꯕ ꯃꯇꯝꯗ ꯌꯥꯝ ꯍꯦꯟꯅꯁꯨ ꯀꯥꯍꯜꯂꯣꯏꯗꯕꯅꯤ ꯉꯥ ꯇꯥꯎꯕ ꯂꯣꯏꯖꯔꯦ ꯌꯦꯅꯝꯒ ꯖꯤꯔꯥ ꯃꯄꯨꯝ ꯈꯔ ꯍꯥꯞꯆꯔꯦ ꯄꯥꯟꯃꯨꯛ ꯍꯥꯞꯆꯔꯒꯦ ꯍꯥꯞꯄ ꯃꯇꯨꯡꯗ ꯐꯖꯅ ꯉꯧꯕꯤꯔꯅꯤ ꯉꯧꯔꯒ ꯉꯥꯏꯍꯥꯛ ꯊꯝꯕꯤꯔꯅꯤ ꯉꯥꯏꯍꯥꯛ ꯉꯧꯕꯤꯔꯕ ꯃꯇꯨꯡꯗ ꯊꯨꯝ ꯍꯥꯞꯄꯤꯔꯅꯤ ꯌꯥꯏꯉꯪ ꯑꯁꯨꯕ ꯍꯥꯞꯄꯤꯔꯅꯤ ꯃꯣꯔꯣꯛ ꯑꯁꯨꯕ ꯑꯃꯨꯛ ꯍꯥꯞꯄꯤꯔꯅꯤ ꯃꯊꯪꯗ ꯖꯤꯔꯥ ꯄꯥꯎꯗꯔ ꯈꯔ ꯍꯥꯞꯄꯤꯔꯅꯤ ꯑꯗꯩ ꯐꯖꯅ ꯃꯨꯟꯅ ꯉꯧꯔꯅꯤ ꯏꯁꯤꯡ ꯈꯔ ꯌꯥꯝꯅ ꯍꯥꯞꯄꯤꯔꯅꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯁꯧꯍꯜꯂꯅꯤ ꯐꯖꯅ ꯁꯧꯍꯜꯂꯕ ꯃꯇꯨꯡꯗ ꯉꯥꯁꯤꯡꯗꯣ ꯍꯥꯞꯆꯤꯟꯕꯤꯔꯅꯤ ꯉꯥꯏꯍꯥꯛ ꯁꯧꯍꯜꯂꯒ ꯊꯝꯃꯅꯤ ꯃꯍꯤꯁꯦ ꯈꯔ ꯀꯪꯁꯤꯜꯂꯛꯅꯕ ꯃꯌꯥꯝ ꯍꯩꯖꯥꯡ ꯂꯣꯏꯔꯛꯇꯧꯔꯦ ꯃꯍꯤꯁꯨ ꯈꯔ ꯀꯪꯉꯛꯑꯦ ꯊꯣꯡꯕ ꯂꯣꯏꯖꯔꯦ ꯉꯁꯤꯒꯤ ꯂꯤꯁꯥꯒ ꯄꯥꯟꯒ ꯊꯣꯡꯕ ꯍꯥꯏ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯄꯥꯟ ꯊꯣꯛꯄ ꯃꯇꯝꯅꯤꯅꯀꯣ ꯉꯁꯤꯗꯤ ꯏꯁꯥꯅ ꯄꯥꯟꯒ ꯂꯤꯁꯥꯒ ꯑꯣꯏꯅ ꯊꯣꯡꯉꯒ ꯔꯦꯁꯤꯄꯤꯁꯨ ꯍꯥꯞꯆꯔꯛꯄꯅꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯍꯥꯎꯏ ꯍꯥꯎꯇꯦꯗꯨꯁꯨ ꯑꯩ ꯆꯥꯔꯒ ꯍꯥꯏꯖꯔꯛꯑꯒꯦ ꯃꯌꯥꯝ ꯑꯩ ꯆꯥꯕ ꯍꯧꯖꯔꯒꯦ ꯑꯩ ꯂꯤꯁꯥꯒ ꯄꯥꯟꯒ ꯊꯣꯡꯕꯁꯦ ꯑꯩ ꯌꯥꯝ ꯄꯥꯝꯖꯩ
ꯍꯥꯎꯒꯗꯕꯗꯤ ꯃꯥꯜꯂꯤ ꯃꯃꯥ ꯍꯣꯏꯗꯤ ꯁꯣꯟꯗ ꯆꯥꯈ꯭ꯔꯦ ꯉꯁꯤ ꯏꯊꯟꯇ ꯑꯣꯏꯅ ꯆꯥꯖꯔꯛꯑꯒꯦ ꯍꯥꯎꯋꯦ ꯌꯥꯝ ꯁꯥꯊꯤ ꯍꯥꯎꯔꯝꯃꯦ ꯃꯌꯥꯝ ꯑꯩꯅ ꯊꯣꯡꯉꯦ ꯊꯥꯒꯠꯄꯗꯤ ꯅꯠꯇꯦꯀꯣ hảo lắm anh. ꯄꯥꯟꯒ ꯑꯦꯂꯤꯁꯥꯒꯤ ꯃꯍꯥꯎꯁꯦ ꯍꯥꯏꯕꯝ ꯈꯪꯗꯅ ꯍꯥꯎꯏ꯫ Mary làm rau. Làm anh sẽ để ra thêm thời gian giá hàm bé. ꯃꯌꯥꯝꯅ ꯀꯃꯦꯟꯇꯀꯣ ꯑꯩꯁꯦ ꯈꯨꯠ ꯑꯣꯏꯅ ꯆꯥꯏꯔꯥ ꯍꯥꯏꯅ ꯍꯪꯉꯛꯄ ꯈꯔ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯈꯨꯠ ꯑꯣꯏꯅ ꯆꯥꯕ ꯅꯠꯇꯦ ꯌꯦꯠꯅꯅꯤ ꯑꯗꯣ ꯑꯩ ꯐꯣꯟꯁꯤꯅ ꯚꯤꯗꯤꯑꯣꯁꯦ ꯂꯧꯔꯛꯄꯗꯀꯣ ꯃꯊꯟꯇ ꯁꯥꯏꯠꯁꯦ ꯈꯔ ꯑꯣꯟꯈꯤꯑꯕ ꯑꯗꯨꯅ ꯑꯣꯏꯅ ꯆꯥꯕ ꯃꯥꯟꯕꯅꯤ꯫
ꯂꯣꯏꯁꯜꯂꯦ ꯉꯁꯤꯗꯤ ꯃꯌꯥꯝ ꯑꯩ ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ